Chandel district ki manung chanba Changpol village ki area da kuki khulai paibani chingnaba singna tha sigi tang ani gi numidang dai Indo-Myanmar border fencing Kakthatlambagi Thouwong bu United Committee Manipur amadi Congress Party gi maike digi Manipur amadi India lingak ta akan bathabak lokhatnaba taksilakli Hiramasigi matang da Impact News na UCM gi General Secretary and Santa amadi Congress MLA TH Lokeshwar ga unarubagi akanaba paudhamama Indo-Myanmar border pillar number 67 amadi 68 ani ge lona badalaiba Manipur gi Chandel district ki Molsam police station na konba Sangpol area da handakta kuki khulai paibani singnaba singna koi Indo-Myanmar border fencing Kakthatlambagi Thouwong asi laina loisinba yaroi dauri Thouwong asi ge matang da tongan ba magai ki adagi hai ba Thouwong asi bu koi lenga ki makai dagi sapcha ba action lokhat nabgi damakta demand taurai hiramasiga mari lena ngasi Impact News ki team na koi Manipur gi border gi tongan ba issue singda sauba thodang loduna lakiba United Committee Manipur UCM gi General Secretary na hakpam santaga akhanana unaru matamda mahaki makai dagi antaki Thouwong asibu koi gi Manipur lenga ki makai dagi high level committee ama semakanda Thouwong asi matau karam thokibano maruina haiba area asida laiba security singna asigumlaba Thouwong asi thokiba matamda matau karamna khang hodabano haiba du haiba committee asina yengsingadabani loinana hanadagi hoduna border area da khunda laitaminaratuna laiba mioising asi matau karamna changthok changsin yahangadagi haibi matangda su asigumlaba committee asina yengsangadabni haiba wafam sing thamlakli masi issue si khoina kupna yengda photo sing du yengma matamda fencing tawbagi mong se quality si manadaba man ama amka u pangi hai tare aduna Manipur government gi home department na masi yoiba committee ma sema kana niyam da Manipur government na kwatha da kai da tawiba fencing gi model jina makha do concrete padana haira matung da fencing pole ji yungkalaga magi net wire ke ka mayam se kona mana ba wire je thepa mali adu hojiki uriba video da kai da yawriba ade photo circulate tawri mayam sidi fencing je under quality oina tawrabagi mong ama su ure kalong nakanda karamba law na fencing le chathosin tawya ba amicable oiba solution ama government of India na maru oina intervillage state amadi intervillage community relations je tatna ba simasu high power committee ma semaga koi miyam se convince tawbiraga tangai fadana tawdaba yada bane na haibiriba koi gi hojiki maka chathariba fencing sida drug ki amadi illegal immigrants gi matang da recorded oiba ama record ama lobo yana bane habise masima maka chathaw matam da government of India na niti nyom chumna quality leina amadi huran jingthi yaudana lam mangandana fencing tawbiu nakal amarom da asumlaba border fencing Kakthatlambagi Thouwong asibu Congress MLA TH Lokeshwar gi makai dagi akoi gi atopa boundary singda chatharamba oiram lagadi India lengakna khudakta lan phawu toromba yai aduna India lengakna koi Manipur amadi Myanmar anigi lonabada thokiba Thouwong asidasu center na lumna loduna asumlaba Thouwong asi chapchana thigatgadabani Thouwong thokphamda Manipur gi chief secretary masamak chatuna haiba Kakthatlambagi border fencing asi amuk hanna semjangadabani loinana asigumba thabak Thouwong sing asi makha tana thoktanabagi damakta lenga ki makai dagi asumlaba ka henba thabak to pa miosing mathakta suen side ki order phawa thokadam haiba wafam sing MLA sina makha tana demand tawrakli Bangladesh ka India ka tana border Kakthatlambagi oyoba Nepal ka India tana border Kakthatlambagi oyoba kari thokada Kashmir taruna sama taw kai thokada ge adi China ka India ka tana ban phun mai phening khai ban taw Kakthatlambagi kai thokada ge now Myanmar ka Manipur khoi tana sina karishona thoida takpadi Manipur imalai pak che mawalo di noi hingmei sing jo India di chang lai bi haida khoi Manipur che India ki part am natraba haibido ai hanga isine aduna maramada within 2-3 days mangda chief secretary should be clarified ma kamisi da gudune ma aduga khudak ma hariba Kakthatlambagi meter chani cham chani do madu khudak da reconstructor miyam da tawre hek toba matamda madu Kakthatlambagi thingnaba taragadi sude setam haraga ai matung action lokakane haibagi speaking water matho aduna tagdi khajale Kakthatlambagi khajale khate adugi jaga adu moi de quite convenient ba jaga urangane ba haidi central forcing nongai mina ba jaga uram dong male ba koi tha asigi tang ani gi numidang da maruina koi Myanmar da base tawba KNV PDF amadi Manipur thoiba irang asigi manungda da semkhiba kuki village volunteer stand zone gi masing yamlaba lanmi singni singnaba singda chatharam liba asumlaba border fencing Kakthatlambagi asumba wathok asigi tongan ba paudam sing Impact News ki makai dagi koi leptana koi
Manipurgi tongan CSO maruiba miyam unarakanda khoi makha taba paudam sing akoi impact news ki maikai dagi sandok khigani ngasigi oinadi haiba paudam sing asi taraba matungda lenga ki maikai dagi kari anoba khongthang sing lokhalak pagi haiba dudi miyam na ngai minaba ma mathau tari